Ngasi nungdar phongkhiba kangleipakki mairagi pausedagi maroiba pau khara khangachiraga miyamda khulu tamjage pangthokkadariba Lok Sabha mikhal asi Manipur thugaiba pamba amadi pamdaba anigi mikhalni Amit Shah Union Home Minister Amit Shah pung kharagi khongchata Lok Sabha mikhalda ina Manipur Parliamentary Constituency da BJP gi mirem oina thadokliba Thongnauja Basantu Kumar amadi outer da BJP na sawgatliba MPF ki mirem Timothy Jimit ki bot khomnabagi dama ngasi Imphal thonglakhibaga loyana hapta kangjebongda pangthokpa miyamgi mifamda sarau yaduna wa ngangduna BJP gi bot khomkhre Union Home Minister Amit Shah ngasi nungthil pung 2:35 taba matamda akhanaba flight amada Tripura-dagi Imphal-gi International Airport ta thonglakhi mahakna he thonglaba Manipur gi Chief Minister N Biren BJP Manipur Pradesh ki President Air Sardana luchingba party ki miyo kayana harau tayamna okhi Airport ki Union Home Minister Amit Shah Imphal East ki hapta kangjibunda chatuna miyamgi mifam aduda Chief Minister N Biren Council of Minister MLA sing hanagi MP sing amadi party ki luchingba kayana saru yakhi Union Home Minister BJP bu sawgatpa miyamna party ki firal patuna lambida taramna okhi BJP Manipur Pradesh na chinduna hapta kangjibunda pangthokpa mifamda tingkiba miyamna so Amit Shah bu harau tayamna okhi Chief Minister N Biren na Union Home Minister da kuyet uptuna ikai khumnaba utki BJP Manipur Pradesh ki mirem oiriba T.S. Basantu Kumar amadi A. Sardana su thangsang amadi Radhakrishna gi ayekpa saktam khudol tamki Union Home Minister na miyamda wa ngangladuna haikibadi Bharat ki Prime Minister na sahi 10 lengak parakpadagi Bharat ahomba kaya purakpa ngamle madugi manungda awang nongpok ki state singda so ahomba kaya purakle Manipur gi athauba singbu ikai khumnaba utpa oina Adawan and Nicobar da laikhidraba athauba singi khubambu Mount Manipur haina maming onthokre Union Minister makha tan hai Congress na sahi kya lengak paidinga Manipur ki miyamna tanduna lakhiba ILP ngasigi Narendra Modi gi lengak lakpadagi thabak to onthokle lamdam asida ILP chatnare lakaduriba Lok Sabha mikhal asi Congress amadi BJP gi natte Manipur thugaiba pambasing amadi Manipur kanba pambasing gi mikhalni Congress na apunbagi saktam thugainaba hotnaduna lakne haiba yauna wafam kaya phongdokhi Imphal East ki hapta kangjebongda pangthokpa tharom asi loiraba matungda Union Home Minister Amit Shah na Imphal gi Nature Park Chuthekta leiba BJP ki office oiriba Thambal Sangleda laktuna office complex asigi manungda naungna saba office ki hongnabi matung ina Amit Shah na sangaramki mafam aduda tingthiba BJP caretaker nupi singna Amit Shah na Thambal khudo tamduna harau tayamna okhi masigi matung ngasi nungthil pung 4:10 rom tabada Union Home Minister Amit Shah Delhi gi dama akhanaba flight amada Imphal thadokre panba yabadi Union Home Minister Amit Shah mamang sahi 2019 gi May 3 haukiba kanglu anigi sathiraba lan marakta haibadi May 18 da Imphal da laktuna numi humni leiramki madugi manungda Churchampurna singba chatuna CSO kayaga unaduna wari sanaramlaga numi 15 gi manungda Manipurda amu halakane haba wafam phongdoklambadagi sulak lakhidraba tha 10 gi matungda ngasi Manipurda bol khomba lakhiba asini miyam hauраktuna lambida mai thaduna Amit Shah gi tharom yawba lakpa miyoi kaya halankhre BJP ki firal thetuna lakpa gari singdagi miyamna firal lauthokuna halanki mafam kayada protest tawkhre lamdam asida thokliba sai fajilaklaba irang manungda tumina laisilaga Lok Sabha mikhal gi dama bokhomba lakliba Union Home Minister Amit Shah gi khongchappu yaningdaba phongdoktuna Amit Shah bu ofam oiriba hapta kangjebongdagi irap laptaba akoiba mafam chingda miyamna Amit Shah gi khongchappu yaningdaba phongdoktuna wakap mifam chathaba lambi thingba amadi lambi da mai thabagi khongjang sing miyamna changsingki ngachi dubiyuba matung pung 12 tarakpa matamda Lamlong Bazar da maikai adugi miyam amadi kaithel famvisingna hangnaruba tawduna thongnaraktuda Lamlong da lambi thingbagi thabak chathaki Imphal East ki tonga mafamsingda Union Home Minister bu ongnaba lakhiba miyoisingna tongduna lakpa gari sing thatki Lamlai amadi Imphal East ki tonga mafamsingdagi Amit Shah gi thorom adubu yawnabagi damak lakhiba gari chamagi mathakta halanki miyamgi khongjang aduna maram oiraga miyamna chakthok chachina sauna akaiba piki thaudo adu thokle haba pauta badagi police kangu laktuna miyamgi khongjang adu tangkhainaba honaki khongjang changchiliba miyamna Amit Shah ongnabagi damakta lakliba miyam aduda nasagi khudom bil lupa 400,000 da yonthoklo naramdangi khaluradu haba penaba khulausing lausingki
matam ikan kanadana New Chikogi famsingdasu miyamna lambida gari tiar puthokna mai thakhi Wangkai ningthemdasu maikai adugi miyamna khongjang changsingkhi khongjang changsingkhi bi maira paibi amana Amit Shah gi irang manungda numi humni imphana laklamlaba matung numit 15 ni leiraga amuk lakkani haramlaga sunglak lakhide Manipurda thoklibi irang Bharat Laingangda thoksade Botna hena lupna lawi haba kholaw kaya laugna pedaba mafam kaya phongdokhi Atopa mafam kayadasu Amit Shah gi khongjang pu yaningdaba phongdoktuna khongjang changsingkhi Khuragi lambidasu Amit Shah gi thorom yawba lakpa BJP gi firal thepa garisi Ima Ibel singna khamduna firal lauthokpagi khongjang changsingkhi Loyuna Youth of Manipur gi thawmisingnasu Ima Kaithelda Amit Shah gi khongjang yaningdaba phongdoktuna khongjang changsingkhi Kuki militant singna suganu makha leikaida Nongmei Round Kaya kapsilakhre Manipurda thokliba tha 12 heraba sathiraba kanglu anigi lan asina khwaidagi hena soalaba red zone oina leiriba suganu maitai khulda thangdana leiriba kuki singna Nongmei kapsiduna ladarakpa hojiksu chatharakni ngarang nungyai matung pung 12 makhairom taba matamda Nongyang kuki khuldagi kuki militant singna Nongmei Round taruk rom thangna suganu makha leikaida kapsilakhi Maduda khulgang liba khuja border singnasu ahaduna Nongmei Round adi rom kapki Makata na kuki militant singna Nongmei kapsilakhidre adubo kuki militant singna bom amadi Nongmei sijinaduna ladarakpa yai haina akiba leibadagi suganu makha leikaida leiriba khuja sing akiba poktuna safagadaba mafamda lanjenari haire oirakliba phibam asida ngachi nungthil sugunuda leiba mairapabi Ima Ibel singyu oiba mifam ama suganu mayai leikaida pangtokre Mifam aduda landangduna leiriba sugunugi miyamna matam punamakta chekshina mit na singna leibidanaba wafam kaya khanakhre hairi pawachina makha taribadi haukiba April 16 gi numida waira pung 5 taba matamdasu lalon fairomdagi kuki militant singna Nongmei Round ani romsu kapsilakhi hairi kuki militant singna yamna toyna Nongmei kapsilakhiba asina maram oiduna sugunugi turel mapana khundariba maitai yumthong kayadi ahing tumba ngamnadre Maduna masa masagi mayum thadokuna ahal oiraba kayadi haujik lanjenaduna leiri hairi Shanghai yumfamda bom langsilamle Sengjam Sirangda labukta bom ama tatuna leirambadagi pukhai hankre Ngarang ayub pung 8 rom taba matamda Thawal district ki manungsana Shanghai yumfam part 1 da leiba MD Jakri apokpa leikhidraba Nasiruddin gi mayumda sakhangdaba singna bom ama langsilamle Laibak fabadagi bom adu pukai haudavadagi polista pau piraba matung bom expert ki kanguna tekta katina lauthokre bom adu kanana karigidamakta langsilamlebano haiba khangba ngamdre thangdo adu ka mari lainaba polista case ama lakhakre hari nakal amaromda Imphal West district ki Sengmai police station ki manungsana Singjam Chirangdasu ngarang ayub pung 10 makhairom taba matamda kuki khulai paiba singna kapsilakpa oigani haina thajaba 51 mm ge mortar bom ama labukta tatuna leirambadagi miyamna thengnarakpadagi polista pau piraba matungda bom expert ki kanguna yengsilaba matung manak nakpa mafam amada asoi angam yaukna pukhai hankre hairi Nongmei kapsilambabu yaningdaba phongdoktuna miyamna wakap mifam chathakre ngarang numidang pung 7:45 taba matamda Sangoba Vijay Govinda Thangapat ki maning thangba sarukta leiba miyoi amagi mayumda motorcycle tongduna lakpa miyoi anina maram takna Nongmei Round ani kapsilamle hairi presna phangba paugi matung inadi leikai aduda leiba RK Johnson kauba miyoi amagi sumangda sakhangdaba miyoi ani aduna Nongmei kapsilamkhibani hairi RK Johnson leikai adugi club oiriba Brown Club ki secretary oibadadana Sangoban apunba look ki convener su oiriba miyoini sakhangdaba miyoi ani aduna RK Johnson ki mayumda changlakpaga loinana mahak masa leibra haina hangki Maduda imung manugi miyoi singna masa leite hairubadagi Nongmei kapsilangkhibani Nongmei kapsilamba aduda sumanga leiba churches ama akai atoi thoki hairi thangdo adu thokkraba matung ngasi maikai adugi maira paibisingna leikai aduda Nongmei kapsiduna aki akhang pohalamba adubo yaningdaba phongdoktuna wakap mifam chathakre wakap mifam aduda saru yakhibi nupi amana phongdorakpada sakhangdaba sing aduna chatharabliba thawong adu matungda amu hana tawbiganu Kanana kari maramgidamag Nongmei kapsilamlebano haiba mari lainaba singna miyamna khanganbiyo haiki Amit Shah na Manipurda bokhomba lakpa yaningdaba phongdoktuna wakap mifam chathakre kawa kaithelna pufam phami imasingnasu ngasi nongmagi sintha leptuna Union Home Minister Amit Shah na Manipurda bokhomba lakpabu yamna kana yaningdaba phongdokre mamang chahigi May 3 dagi thokliba irang amai lainana
ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯝꯂꯒ ꯊꯥꯖꯕ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯤꯔꯝꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝꯗ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯆꯠꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯇꯝ ꯊꯥꯔꯝꯂꯕꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯗꯕ, ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯈꯤꯗꯦ ꯍꯥꯏꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯂꯦꯞꯇ꯭ꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯕꯨ ꯅꯥꯏꯊꯩꯔꯝꯂꯒ ꯑꯃꯤꯠ ꯁꯥꯍ ꯑꯣꯛꯄ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛ ꯏꯀꯥꯏꯕ ꯐꯥꯎꯏ ꯍꯥꯏꯅꯁꯨ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯁꯦꯜ ꯈꯔꯗ ꯄꯪꯊꯔꯒꯨꯝꯁꯤ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯤꯂꯤꯐ ꯑꯦꯟ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅ ꯉꯁꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯨꯞ ꯑꯁꯤꯅ ꯑꯀꯥꯝꯄꯥꯠꯇ ꯂꯩꯕ ꯑꯣꯐꯤꯁꯇ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯂꯥꯟ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯚꯣꯠ ꯇꯧꯕ ꯌꯥꯅꯤꯡꯗꯦ, ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩꯁꯤꯡ ꯏꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯕꯒ ꯂꯣꯏꯅꯅ ꯑꯃꯤꯠ ꯁꯥꯍꯅ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯇꯝꯊꯤꯅ ꯐꯨꯔꯝꯂꯦ꯫ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝ ꯑꯃꯗ ꯇꯝꯊꯤꯅ ꯐꯨꯔꯝꯂꯦ꯫ ꯐꯨꯔꯝꯕꯗꯒꯤ ꯁꯣꯛꯂꯕ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯗꯨ ꯑꯀꯥꯁ ꯊꯣꯡꯅꯥꯎꯖꯝ ꯑꯃꯗꯤ ꯐꯤꯂꯤꯞ ꯀꯧꯏ꯫ ꯑꯀꯥꯁ ꯊꯣꯡꯅꯥꯎꯖꯝꯅ ꯂꯝꯁꯥꯡ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨꯒ ꯐꯤꯂꯤꯞꯅ ꯎꯔꯤꯄꯣꯛ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯀꯅꯥꯅ ꯐꯨꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫